Hello everyone, Assalamu alaikum. मैं तो फोन करा थमजेगे ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯝꯖꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯁꯤꯔꯦ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦꯀꯣ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯂꯣꯏꯔꯦꯅ ꯍꯥꯏ ꯑꯗꯨ ꯏꯔꯥꯡꯁꯤ ꯈꯔ ꯐꯔꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯕꯤꯛ ꯕ꯭ꯔꯗꯔꯒꯤ ꯔꯣꯜ ꯒꯥꯔꯖꯤꯌꯥꯟꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯦ ꯐ꯭ꯔꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯀꯣ ꯏꯔꯥꯡꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯁ ꯐꯥꯏꯅꯦꯜ ꯁꯣꯂꯨꯁꯟ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯣꯏꯒꯤꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯑꯉꯥꯡ ꯅꯨꯕꯤꯒꯨꯝꯕ ꯁꯨꯒꯨꯝꯕꯁꯤꯗ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯥꯗꯨꯗꯩ ꯅꯨꯄꯤꯗ ꯔꯦꯞ ꯇꯧꯗꯅ ꯁꯨꯕ ꯃꯌꯥꯝ ꯑꯃ ꯃꯩꯇꯩꯗꯩꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯀꯥꯞꯊꯠꯂꯒ ꯊꯥꯗꯣꯔꯛꯇꯅ ꯅꯤꯁꯤꯀꯥꯟꯒꯤꯒ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯀꯣ ꯁꯨꯝ ꯈꯥꯡꯉꯤ ꯅꯣꯡꯃ ꯐꯖꯔꯛꯀꯅꯤ ꯑꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗꯨꯅ ꯑꯦꯛꯖꯥꯝꯄꯜ ꯃꯥꯅ ꯂꯥꯟꯅ ꯆꯪꯉꯨꯕꯒꯤ ꯂꯥꯟꯁꯤ ꯃꯅꯨꯡꯗ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯉꯨꯕꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯄꯦꯊꯣꯛꯅꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣꯝꯗ ꯂꯣꯏ ꯆꯠꯅꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯈꯣꯏ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯅꯤꯀꯣ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯀꯨꯀꯤꯗ ꯑꯐꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯏꯖꯔꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁꯀꯤ ꯇꯥꯏꯞꯇ ꯃꯥꯂꯦꯝꯁꯤꯗ ꯀꯨꯀꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯌꯥꯔꯕꯅꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯥꯂꯦꯝꯗ ꯀꯨꯀꯤꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯂꯩꯇꯦ ꯊꯝꯃꯝꯗꯦ ꯃꯄꯥ ꯃꯄꯨꯅ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯃꯨꯟꯕ ꯂꯥꯛꯄ ꯂꯥꯟ ꯇꯧꯕ ꯐꯣꯏꯅꯕ ꯈꯠꯅꯕ ꯆꯩꯅꯕ ꯍꯥꯠꯅꯕꯁꯦ ꯃꯈꯣꯏꯗ ꯑꯀꯤꯕ ꯂꯩꯇꯦꯕ ꯃꯔꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯜꯒꯤ ꯔꯤꯁꯔꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗ ꯏꯖꯔꯦꯜ ꯄꯦꯂꯦꯁꯇꯥꯏꯟꯗ ꯌꯦꯡꯉꯣ ꯑꯗꯨꯝ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯒꯦꯅ ꯃꯣꯏ ꯂꯝꯗꯤ ꯂꯩꯖꯗꯕꯅꯦꯅ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯌꯦꯡꯉꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯨꯀꯤ ꯂꯩꯔꯁꯨ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯏ ꯃꯦꯟꯃꯥꯔꯗ ꯌꯦꯡꯉꯣ ꯃꯦꯟꯃꯥꯔꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯣ ꯑꯦꯕ꯭ꯔꯤ ꯀꯟꯇ꯭ꯔꯤꯗ ꯑꯦꯕ꯭ꯔꯤ ꯁ꯭ꯇꯦꯠꯇ ꯍꯦꯛ ꯀꯨꯀꯤ ꯂꯩꯕ ꯃꯐꯝꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯑꯦꯕ ꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯊꯣꯛꯑꯦꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏꯁꯤ ꯂꯥꯟ ꯇꯧꯕ ꯑꯃꯗꯤ ꯂꯝ ꯃꯨꯟꯕ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕꯁꯦ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯁꯕꯖꯦꯛ ꯑꯃꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯗ ꯃꯁꯤꯗ ꯃꯩꯇꯩ ꯈꯛ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯜ ꯈꯛ ꯅꯠꯇ꯭ꯔꯒ ꯅꯥꯒꯥ ꯈꯛ ꯑꯅ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯏꯁꯤ ꯅꯥꯒꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯅꯥꯒꯥꯗꯁꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯇꯣꯔꯆꯔ ꯌꯨꯝ ꯃꯩ ꯊꯥꯔꯤꯕ ꯃꯌꯥꯝ ꯑꯃꯅꯤꯀꯣ ꯑꯁꯤꯒꯤ ꯅꯥꯒꯥꯒꯤ ꯏꯁꯨꯁꯤꯗꯤ ꯑꯩ ꯌꯥꯎꯁꯜꯂꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯍꯨꯝꯁꯦ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯍꯨꯝꯁꯤ ꯄꯨꯟꯁꯜꯂꯒ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏ ꯂꯣꯡꯒꯨꯞ ꯃꯅꯨꯡꯗ ꯊꯝꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯂꯣꯡꯒꯨꯞ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯅꯦꯕ ꯃꯁꯤ ꯍꯥꯏꯔꯦꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯁꯥꯎꯕꯤꯔꯛꯀꯅꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯅꯦꯆꯔ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯊꯧꯑꯣꯡꯁꯤꯡꯁꯦ ꯃꯁꯤꯅ ꯇꯥꯛꯄꯅꯦꯕ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯁꯨꯡꯂꯩ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯁꯤꯁꯨ ꯀꯨꯀꯤꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯁꯨꯡꯂꯩ ꯂꯩꯕ ꯌꯥꯔꯣꯏꯅ ꯂꯥꯜ ꯍꯧꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯀꯨꯀꯤꯅꯦꯕ ꯉꯂꯛ ꯂꯩꯇꯦ ꯄꯤꯄꯥ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯀꯨꯀꯤ ꯏꯁ ꯗꯦꯟꯖꯔ ꯑꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯦꯕ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯃꯗꯤ ꯑꯣꯜ ꯁꯤꯇꯤꯖꯦꯟ ꯑꯣꯜ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯗꯥꯏꯔꯦꯛ ꯂꯥꯎꯊꯣꯛꯀꯗꯕꯅꯦꯕ ꯀꯨꯀꯤꯁꯤ ꯗꯦꯟꯖꯔꯅꯤ ꯑꯗꯨꯅ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒ ꯐꯥꯏꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯉꯝꯊꯣꯛꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯉꯝꯊꯣꯛꯅꯕꯁꯦ ꯍꯥꯠꯅꯕ ꯅꯠꯇꯦꯀꯣ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯍꯨꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯗ ꯋꯥ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯠꯅꯕ ꯀꯥꯞꯅꯕ ꯁꯨꯅꯕꯅ ꯐꯥꯏꯅꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯑꯣꯏ ꯀꯩꯗꯧꯅꯨꯡꯗ ꯇꯦꯕꯜ ꯇꯣꯛꯇ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯟꯕꯅꯤ ꯑꯗꯣ ꯇꯦꯕꯜ ꯇꯣꯛ ꯇꯧꯔꯒꯁꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯄꯤꯔꯦ ꯃꯅꯤꯄꯨꯔꯒꯤ ꯐꯕ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯄꯥꯕꯨꯡ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯀꯨꯀꯤ ꯑꯃꯅ ꯏꯝꯐꯥꯜꯗ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯏꯝꯄꯣꯔꯇꯦꯟꯗ ꯂꯥꯛꯄꯗ ꯃꯗꯨ ꯋꯤ ꯇꯦꯛ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯅꯦꯅ ꯍꯥꯏꯈ꯭ꯔꯦꯕ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯠꯇ꯭ꯔꯒꯅ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝꯅ ꯃꯩꯇꯩꯅ ꯆꯤꯡꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯂꯥꯎꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯁꯤꯒꯤ ꯄꯣꯏꯟ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯋꯥꯔꯁꯨ ꯃꯣꯏ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯏꯟꯗꯤꯌꯥ ꯒꯕꯔꯃꯦꯟꯇꯒꯤ ꯃꯅꯤꯄꯨꯔ ꯒꯕꯔꯃꯦꯟꯇꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯋꯥꯀꯥꯏꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯤꯁꯤ ꯋꯥꯔꯤꯁꯤ ꯀꯅꯥꯅꯣ ꯁꯤ ꯃꯌꯥꯝ ꯈꯟꯊꯕꯤꯌꯣꯕ ꯑꯗꯨꯅ ꯃꯁꯤ ꯃꯩꯇꯩ ꯈꯛꯀꯤ ꯑꯇ ꯇꯥꯑꯣꯏꯅ ꯊꯣꯛꯄ ꯃꯊꯧ ꯇꯥꯔꯣꯏ ꯄꯥꯡꯒꯜ ꯈꯛꯀꯤ ꯑꯇ ꯇꯥꯑꯣꯏꯅ ꯏꯟꯊꯣꯛꯄ ꯃꯊꯧ ꯇꯥꯔꯣꯏ ꯀꯨꯀꯤ ꯏꯁ ꯗꯦꯟꯖꯔ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯎꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯟꯊꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯖꯥꯇꯤ ꯂꯦꯝꯍꯧꯔꯤꯕ ꯁꯥꯟꯇꯤ ꯄꯥꯝꯕ ꯖꯥꯇꯤ ꯃꯈꯣꯏꯒ ꯑꯃꯨꯛꯇꯪ ꯆꯦꯂꯦꯟꯖ ꯇꯧꯊꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯃꯁꯤ ꯁꯦꯟꯇꯔ ꯒꯕꯔꯃꯦꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯕꯔꯃꯦꯟꯅꯁꯨ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ
ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯌꯨꯅꯤꯇꯤ ꯑꯣꯏꯕꯒꯤ ꯁ꯭ꯇꯦꯟꯗꯣ ꯂꯦꯞꯃꯤꯟꯅꯔꯒ ꯃꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯗ ꯑꯦꯖꯦꯂꯤ CSO ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯤꯌꯥꯝꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯨꯀꯤꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯐꯨꯈꯤꯕ ꯑꯗꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗ ꯁꯣ ꯄꯕ꯭ꯂꯤꯛ ꯁꯣ ꯃꯤꯗꯤꯌꯥ ꯁꯣ ꯃꯌꯥꯝ ꯑꯃ ꯐ꯭ꯂꯥꯛꯁ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦꯀꯣ ꯃꯩꯇꯩꯒꯤꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯅꯦꯀꯦꯠ ꯄꯦꯔꯠ ꯇꯧꯈꯤꯕ ꯀꯩ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯩꯇꯩꯅꯁꯨ ꯇꯝꯊꯤꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯂꯥꯟꯁꯤꯒꯤ ꯄꯤꯁꯇꯣꯛ ꯑꯃꯗꯤ ꯁꯔꯀꯥꯔ ꯑꯅꯧꯕ ꯁꯦꯝꯕꯁꯤꯗꯒꯤ ꯃꯩꯇꯩ ꯑꯃꯅ ꯀꯨꯀꯤ ꯑꯃꯗ ꯕꯣꯝ ꯀꯥꯞꯄ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯦꯕ ꯁꯤ ꯃꯩꯇꯩ ꯃꯤꯆꯪ ꯅꯠꯇꯦ ꯇꯥꯗ꯭ꯔꯦꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯏꯑꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯂꯥꯌꯦꯡꯕ ꯂꯥꯛꯏꯑꯕ ꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯩꯇꯩꯅ ꯑꯦꯇꯦꯛ ꯇꯧꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯈꯪꯉꯦꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯅꯤ ꯑꯄꯤꯛꯄꯁꯤꯡꯁꯤꯒ ꯃꯥꯟꯅꯕ ꯌꯥꯗꯦꯅ ꯍꯜꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏꯅꯁꯨ ꯑꯩ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯁꯤꯡꯁꯤꯅ ꯀꯨꯀꯤꯁꯤꯡꯁꯤꯅ ꯁꯨꯝ ꯆꯒꯠ ꯉꯥꯛ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯔꯤꯌꯣꯠ ꯚꯥꯏꯑꯣꯂꯦꯟꯁ ꯑꯗꯒꯤ ꯃꯥꯔꯗꯔ ꯀꯤꯂꯤꯡ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯇꯧꯔꯛꯑꯕꯅꯤꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯁꯣꯛꯑꯦꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯄꯥꯡꯒꯟꯗꯁꯨ ꯅꯣꯡꯃ ꯇꯥꯔꯛꯀꯅꯦꯕ ꯁꯤꯒꯤ ꯕꯣꯝꯁꯦ ꯁꯤꯒꯤ ꯕꯣꯝꯁꯦ ꯅꯥꯒꯥꯗꯁꯨ ꯇꯥꯔꯛꯀꯅꯦꯕ ꯅꯥꯒꯥꯗꯁꯨ ꯍꯧꯖꯤꯛ ꯇꯥꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯟꯃꯤꯟꯅꯁꯤ ꯔꯩꯆꯥꯁꯤꯡ ꯑꯩꯈꯣꯏ ꯄꯥꯡꯒꯜꯅ ꯍꯦꯜꯂꯤ ꯃꯩꯇꯩꯅ ꯍꯦꯜꯂꯤ ꯃꯩꯇꯩ ꯑꯩꯅ ꯋꯥꯡꯉꯤ ꯑꯩ ꯁꯥꯒꯩꯅ ꯅꯦꯝꯃꯤ ꯑꯋꯥꯡꯅ ꯆꯥꯎꯋꯤ ꯁꯤ ꯇꯧꯅꯗꯕꯤꯗ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯝꯇꯪ ꯑꯣꯏꯃꯤꯟꯅꯁꯤ ꯅꯝꯕꯔ 1ꯗ ꯃꯩꯇꯩ ꯌꯨꯅꯤꯇꯤ ꯑꯣꯏꯕꯤꯌꯨ ꯃꯩꯇꯩ ꯌꯨꯅꯤꯇꯤ ꯑꯣꯏꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ ꯃꯩꯇꯩ ꯑꯝꯇꯪ ꯄꯨꯟꯁꯟꯕꯤꯌꯨ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯝꯇꯪ ꯄꯨꯟꯁꯟꯕꯤꯌꯨ CSO ꯂꯤꯗꯔ ꯄꯣꯂꯤꯇꯤꯀꯦꯜ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟꯁ ꯑꯣꯏꯔꯒ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯛꯏꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯝꯇꯪ ꯍꯥꯟꯅ ꯄꯨꯟꯁꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯥꯏꯗ꯭ꯔꯤꯁꯤ ꯀꯅꯥꯅꯅꯣ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯅ ꯊꯝꯃꯤꯁꯤ ꯀꯅꯥꯅꯅꯣ ꯀꯨꯀꯤꯅꯅꯦꯕ ꯑꯗꯨꯗ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯟꯖꯔꯅꯤ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯑꯗꯨꯅ ꯀꯝꯗꯧꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯀꯝꯗꯧꯅ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯣꯏꯁꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯈꯛꯇꯅ ꯇꯣꯞ ꯇꯧꯍꯟꯗꯕꯤꯗ ꯑꯩꯈꯣꯏ ꯌꯥꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯌꯥꯎꯍꯜꯂꯒ ꯃꯁꯤꯁꯤꯗ ꯌꯥꯎꯃꯤꯟꯅꯔꯒ ꯑꯝꯇꯪ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯨꯃꯥꯏꯅ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯏꯔꯩꯆꯥꯁꯤꯡꯗ ꯊꯝꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ